Ayuk angan mamatamni. Sanaso mapagi manakta lai. Ayuk natraga numidang natrabadi makoi ani thingnabagi matam asi irai leite. Sanana Pabong ngarang su khale paktagi ningthauna ahal mayam tharaktuna aibu lepaki maharani oina bahairame. Ningthaudu khale paktagi laklami haiba aduda pisumdu suklap tawrae adubo kari sukhandaba saduna. Ijanadi kari haiki. Aisu asauba phathaba ngamhodaduna makoida khona khanba khara sizinakre. Hoine pharene. Ijana ayu angan basida ipagi nakta laklibadi karigino. Pabong ngarang soina haikribaduni senapatigi maramda ngarang laklamba ahalsing aduna puraklamba sanalupa mayamso mahakna munduna lahawnaba tawrame. Aina matang chana thengna hodrabadi mahakna soidana lawrangani. Pabongna ningthau oiraga mahakpu yamna kiriba karigino. Kibagi wa ngakta natene he. Mahakumna thauna phaba maringje leiba lanmi ama aikhoigi lebakta leiba asina mina pakna maithiba piba ngamdabani. Mahakse asengbadi leibak asigi minate kha leipaktagi ipana purakhibani. Sanadu hana sukhang khangdaba ama mapana hairakpa duda yamna khangningna hanglai. Adudi kaigi kha leibaktagi ma puraiba. Sana wari se yamna sangkre. Akhoiga kha leibaka mamang haktaktagi hauna lan soknaduna lai. Amana amadagi henjinba ngamnaramde. Adubo aroibada aikhoina mai pakhi. Adudagi ngasi phawba leibak ani ase amuk hana lan soknakhidre. Aikhoina lan mai pakle hairaga karigi makhoina aikhoigi makhada leitribano. Icha sana wari se yamna sangi. Samna hairabada numit aduda kha leibaki ningthau aduna ipagi khongsoktuna haikibado ai ngasi phawba kaudre. Aina matang chaba numit amada soidana wari pumbaligani. Haigena lakbana wa ama wari sanabana atopa masanaduna leire. Lawsing suleiba maringje sukhaba lanmi amana senapati ohenba yaroidro. Ai yamna hainade haiba hojik leiriba senapati se. Ningthaudu machagi wada tabada haukiba punsigi matek ama wari leirae. Aina khale bakta landabada yamna thauna phana baskarna makhuta khulai ama paiduna aikhoi tamna tapna changlakhi. Ningthauna apikpa angang imungi kanga lukhada tomina lotuna leiba kaidawi nasana mangamtiba thorak libra lanpham masida. Baskardo matam maduda jahi tarani thoi khakta mangairi. Ikai khumnaraba ningthau aigini haibada ima ipa sagai nate kanasu leite. Nakhoigi lanmina aigi khula sida leiba mi khudingmang hatkiba asimo penba aigi thamoida ani sukidre. Ai tasengna pele. Ai penba hinman kiduna mamal leitraba aigi punsi asibasu ining thaugi thang aduna thawai lobiu haiduna nafamda changjabani. Karigino nangna narebak asigi mida natana khul asigi mi sibada apenba phawribade. Leibak asida aina nungsiba kanasu leite. Lamchat kamba ningthau nupigi ijatbu kaisu leitana khanba mahakki thawaibusu lobiyo. Ningthaudo makhutta thang pairaga Baskargi manakta changsilae. Baskardo makhu anido makhada thamduna mamaido nontharaga lei. Ningthauna changsilaktuna angang oiriba Baskargi makokto pairaga thangkali. Achum aran mapung phana khangjiba angang adugi imuk ngangba mamittagi tarakliba mapi adu ubada ningthaudo karigumba khara khallura male Baskarbo chetna konsinke. Chahi yamdriba oirabaso mahaki wahai watada nupa yamna thokpagi mawong matau khara ningthauna uki. Matam adudagi mahakna Baskarbo makhoigi leibakta puraktuna sa tanbagi amasong langi mahai masing ningthina tamhanduna yoklakhibani. Wari sitarubadagi sanana mapada hairai. Asukuiraba matamse pabungna wari se aingonda likhijiba karigino. Nakhoida aina wari siliruraga kaidogani. Ichana atopa amada tamluraga masada yaukrabadi mahak soidana saurakani.
ꯄꯥꯕꯨꯡꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯎꯁꯤꯠꯇꯕ ꯃꯇꯧ ꯎꯠꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯪꯁꯨ ꯈꯔ ꯆꯝꯅ ꯈꯟꯗꯣꯛꯎ ꯁꯅꯥ, ꯃꯍꯥꯛꯁꯦ ꯑꯁꯨꯝꯅ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯀꯟꯅ ꯀꯟꯅ ꯉꯥꯡꯒꯅꯨ, ꯂꯥꯟꯃꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯃꯉꯣꯟꯗ ꯇꯝꯒꯗꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯄꯥꯕꯨꯡ, ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯍꯜꯂꯒꯦ, ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯆꯠꯊꯕꯅ ꯐꯩꯀꯣ? ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯔꯤꯒꯤ ꯃꯁꯥꯗ ꯐꯨꯈꯤꯕ ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯕ ꯊꯤꯟꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯍꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯍꯧꯗꯕꯒꯤ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯆꯣꯛꯊꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯅꯨꯁꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯂꯣꯏꯔꯒ ꯃꯕꯨꯡꯒꯤ ꯑꯅꯥꯕꯗꯨ ꯍꯤꯒꯥ ꯌꯩꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯄꯥꯔꯤ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ꯫ ꯉꯔꯥꯡ ꯉꯥꯟꯊꯣꯏꯒꯤ ꯃꯄꯥꯅ ꯆꯅꯨꯕꯨ ꯑꯌꯣꯛꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯂꯃꯟ ꯑꯃꯨꯛꯇꯪꯗꯤ ꯈꯨꯝꯈꯤꯅꯤ ꯍꯥꯏꯕ ꯌꯦꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯕꯨꯡꯅ ꯃꯄꯤ ꯁꯤꯟꯊꯕꯗꯨ ꯎꯔꯒ, "ꯗꯗꯥ, ꯑꯗꯨꯝꯅ ꯀꯞꯀꯅꯨ. ꯗꯗꯥꯅ ꯀꯞꯄꯗꯣ ꯏꯃꯥꯅ ꯈꯪꯈ꯭ꯔꯗꯤ ꯃꯁꯥ ꯁꯣꯟꯕ ꯌꯥꯝ ꯍꯦꯟꯖꯤꯟꯈꯤꯅꯤꯌꯦ." "ꯀꯞꯄꯔꯣꯏ, ꯗꯗꯥ ꯀꯞꯄꯔꯣꯏ. ꯃꯊꯪ ꯃꯄꯣꯛꯇꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯜ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯖꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯐꯥꯎꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯆꯧꯕ ꯑꯗꯨ ꯈꯨꯅꯝ ꯑꯗꯨꯅ ꯇꯩꯊꯣꯛꯏ꯫ "ꯗꯗꯥ, ꯉꯔꯥꯡ ꯆꯤꯆꯦ ꯉꯥꯟꯊꯣꯏꯅ ꯀꯩ ꯍꯥꯏꯔꯛꯄꯒꯤꯅꯣ ꯅꯪꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗ ꯁꯪꯂꯒ ꯑꯗꯨꯝ ꯂꯩꯔꯤꯗꯣ?" "ꯆꯅꯨ, ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯦ ꯁꯥꯔꯛꯑꯅꯨ. ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯀꯨꯏꯅ ꯊꯃꯣꯏꯗ ꯂꯥꯠꯇꯨꯅ ꯊꯝꯂꯛꯄꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯏꯁꯥꯗ ꯑꯀꯟꯕ ꯆꯩꯅꯥ ꯐꯪꯂꯤꯕꯁꯦ. ꯑꯩ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯜꯂꯔꯣꯏ." "ꯗꯗꯥ, ꯆꯤꯆꯦꯗꯣ ꯍꯥꯟꯅꯗꯤ ꯅꯪ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒ ꯌꯥꯝꯅ ꯂꯥꯛꯂꯝꯕꯅꯤ. ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ." "ꯇꯣꯛꯑꯁꯤꯗ ꯃꯥꯏ ꯋꯥꯔꯤꯁꯦ. ꯅꯕꯨꯡꯁꯨ ꯃꯁꯛ ꯊꯤꯕ ꯅꯠꯇꯦ. ꯀꯣꯅꯨꯡꯗ ꯃꯁꯛ ꯐꯖꯕ ꯂꯩꯁꯥꯕꯤ ꯌꯥꯝ ꯂꯩꯌꯦ. ꯑꯩꯒꯤ ꯏꯇꯥꯎ ꯅꯤꯡꯊꯧ ꯅꯣꯡꯌꯥꯏꯅ ꯑꯄꯥꯝꯕꯗ ꯈꯨꯠ ꯊꯤꯜꯂꯨ. ꯃꯍꯥꯛꯅ ꯂꯨꯍꯣꯡꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯤ." "ꯅꯤꯡꯊꯧꯒ ꯗꯗꯥꯒ ꯑꯗꯨꯝ ꯐꯖꯅ ꯈꯪꯅꯕ꯭ꯔꯥ? ꯃꯍꯥꯛꯅ ꯂꯨꯅ ꯇꯧꯕꯤꯕ꯭ꯔꯥ?" "ꯂꯨꯅ ꯇꯧꯕꯤꯕ ꯍꯥꯏꯕꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯣꯛ ꯂꯨꯛꯊꯔꯤꯕ ꯃꯍꯥꯛꯇꯣ ꯑꯩꯉꯣꯟꯗꯗꯤ ꯏꯇꯥꯎꯗꯒꯤ ꯍꯦꯟꯕ ꯅꯠꯇꯦ. ꯑꯩꯅ ꯏꯅꯤꯡꯊꯧ ꯀꯥꯏꯅ ꯀꯧꯔꯨꯕꯁꯦ ꯃꯍꯥꯛꯅ ꯁꯥꯎꯔꯤꯕꯅꯤ, ꯏꯇꯥꯎ ꯀꯧ ꯍꯥꯏꯗꯨꯅ. ꯃꯍꯥꯛꯅ ꯑꯩꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯄꯤ. ꯑꯩꯅ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯒꯤ ꯍꯦꯟꯅ ꯂꯧꯗꯦ." "ꯗꯗꯥ, ꯑꯗꯨꯗꯤ ꯉꯥꯟꯊꯣꯏꯒ ꯃꯄꯥꯒꯗꯣ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯟꯁꯤꯔꯥ?" ꯄꯥꯔꯤꯁꯨ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯆꯟꯗꯗꯤ ꯈꯪꯍꯟꯅꯤꯡꯗꯦ꯫ "ꯑꯩꯅ ꯂꯃꯟ ꯈꯨꯝꯗ꯭ꯔꯕꯁꯨ ꯏꯁꯣꯔꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ. ꯑꯗꯣ ꯆꯅꯨ, ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕ ꯌꯥꯕꯅꯤ. ꯏꯃꯥꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯁꯤ ꯌꯥꯗꯕꯅ ꯑꯩꯅ ꯂꯩꯇ꯭ꯔꯤꯉꯩ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯀꯩ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ. ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯁꯜꯂꯁꯤ." "ꯑꯗꯨꯅ ꯐꯅꯤ ꯗꯗꯥ. ꯃꯤꯅ ꯍꯥꯏꯅꯕꯗ ꯆꯤꯆꯦ ꯉꯥꯟꯊꯣꯏꯒ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯦ ꯍꯥꯏꯅꯩ. ꯃꯍꯥꯛꯅ ꯆꯤꯆꯦ ꯉꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯕꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯌꯨꯝ ꯍꯣꯡꯊꯣꯔꯛꯄꯅꯤ. ꯅꯨꯄꯥꯗꯣ ꯑꯋꯥꯡ ꯂꯩꯕꯥꯛꯀꯤ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯀꯌꯥꯒꯁꯨ ꯇꯤꯟꯅꯩ ꯍꯥꯏꯅꯩꯌꯦ. ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯂꯩ. ꯈꯨꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯊꯪꯅꯕ ꯂꯩꯕꯥꯛ ꯂꯩꯔꯕꯅꯤ." ꯄꯥꯔꯤꯅ, "ꯆꯅꯨ, ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯦ ꯊꯣꯛꯑꯁꯤ. ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ. ꯁꯤꯗꯒꯤꯗꯤ ꯗꯗꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯈꯟꯅꯔꯔꯣꯏ." ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯧꯄꯥ ꯃꯇꯝ ꯈꯔ ꯎꯅꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯂꯨꯍꯣꯡꯕ ꯍꯥꯏꯅꯕ ꯆꯠꯈꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯃꯔꯩꯕꯥꯛꯀꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ꯫ ꯅꯣꯡꯌꯥꯏꯁꯨ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤ꯫ "ꯀꯩꯅꯣ ꯅꯈꯣꯏꯅ ꯅꯃꯥꯏ ꯅꯃꯤꯠ ꯏꯃꯛꯃꯛꯁꯤꯟꯅ ꯂꯥꯛꯂꯤꯕꯗꯤ? ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯒꯤꯔꯥ? ꯁꯤꯗꯒꯤ ꯄꯨꯈꯤꯕ ꯆꯥꯅꯅꯕ ꯑꯗꯨ ꯀꯣꯟꯅꯗ꯭ꯔꯕ?" "ꯑꯗꯨꯒꯤ ꯅꯠꯆꯗꯦ ꯅꯤꯡꯊꯧ. ꯑꯗꯨꯗꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕꯗꯨ ꯇꯝꯃꯨꯗꯅ. ꯁꯅꯥ ꯃꯌꯥꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯂꯤꯕꯗꯤ ꯀꯩꯗꯧꯔꯦ? ꯄꯥꯝꯗꯦ ꯍꯥꯏꯕꯒꯤꯔꯥ?" "ꯏꯅꯤꯡꯊꯧ, ꯁꯅꯥ ꯑꯁꯤꯗꯤ ꯌꯥꯝꯗꯕꯒꯤ ꯂꯧꯍꯧꯗꯕ ꯅꯠꯇꯦ. ꯑꯩꯈꯣꯏꯅ ꯐꯖꯕ ꯂꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯖꯕꯅꯤ. ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯊꯧꯋꯥ ꯑꯃ ꯏꯁꯥ ꯁꯥꯕꯤꯗꯕꯒꯨꯝ ꯇꯧꯔꯛꯏ."
ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯅꯈꯣꯏ ꯊꯥꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯊꯧꯋꯥ ꯁꯥꯔꯛꯇꯦ ꯍꯥꯏꯗꯣ ꯑꯇꯩꯒꯤ ꯅꯠꯇꯦ, ꯁꯅꯥꯁꯦ ꯌꯥꯝꯗꯦ ꯍꯥꯏꯕꯒꯤꯅꯤ꯫ ꯅꯈꯣꯏꯗꯤ ꯄꯪꯕꯅꯤꯅ ꯃꯗꯨ ꯈꯪꯂꯝꯂꯣꯏꯅꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨꯃꯛ ꯑꯩꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯇꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ? ꯃꯈꯥ ꯇꯥꯔꯛꯎ꯫ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯑꯃꯅ ꯑꯃꯗ ꯅꯪ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯑꯁꯦꯡꯕ ꯇꯝꯕꯕꯨ ꯀꯩꯗꯧꯏ ꯈꯟꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤꯒꯤ ꯑꯣꯏꯕꯤꯔꯕꯅꯣ? ꯑꯩꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥ ꯑꯁꯤ ꯌꯥꯝꯗꯦ ꯍꯥꯏꯕꯒꯤꯔꯥ? ꯃꯔꯝ ꯑꯁꯤꯒꯤ ꯑꯣꯏꯔꯕꯗꯤ ꯅꯤꯡꯊꯧꯅ ꯑꯄꯥꯝꯕ ꯆꯥꯡꯗꯣ ꯍꯥꯏꯔꯛꯎ, ꯃꯈꯥ ꯇꯥꯅ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯀꯦ ꯍꯥꯏꯅꯁꯨ ꯍꯥꯏꯍꯧꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗꯕ꯭ꯔꯣ? ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯅꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯜꯂꯛꯄꯗꯤ ꯍꯥꯏꯔꯨꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯟꯒꯩꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯅꯈꯣꯏꯅ ꯑꯉꯝꯕ ꯄꯨꯖꯈꯣ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯍꯥꯏꯕ꯭ꯔꯥ? ꯑꯩꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯃꯇꯧꯗ ꯅꯠꯇꯅ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯗꯤ ꯑꯔꯥꯟꯕ ꯑꯣꯏꯔꯕ? ꯑꯗꯨꯗ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯍꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨꯒ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ꯫ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯡꯊꯧꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯟꯗꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯔꯛꯏ꯫ ꯅꯣꯡꯌꯥꯏꯗꯣ ꯃꯄꯥꯗ ꯀꯔꯦꯝꯅꯔꯛꯏ ꯍꯥꯏꯕ ꯑꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯀꯔꯤ ꯈꯪꯗꯅ ꯀꯩ ꯍꯥꯏꯔꯛꯏꯕ? ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯄꯨꯝꯕ ꯇꯝꯖꯒꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯡ ꯑꯁꯣꯛꯄ ꯑꯗꯨꯒꯤꯁꯨ ꯄꯟꯗꯨꯅ ꯉꯥꯡꯂꯛꯈꯤ꯫ ꯅꯣꯡꯌꯥꯏ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯂꯩꯍꯧꯔꯤꯕ ꯑꯍꯜ ꯑꯃꯅ, ꯅꯪꯁꯨ ꯄꯥꯎ ꯄꯨꯝꯕ ꯇꯝꯗꯕ ꯌꯥꯗꯕꯗꯧꯅ ꯂꯣꯏꯅ ꯇꯝꯁꯤꯜꯂꯨꯗꯅ ꯑꯃꯨꯛ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯆꯨꯝꯕꯗꯣ ꯍꯥꯟꯅ ꯍꯥꯏꯍꯧꯕꯅ ꯐꯠꯇ꯭ꯔꯣ? ꯀꯣꯟꯅ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯃꯨꯛ ꯊꯥꯔꯨꯔꯕꯗꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯁꯣꯏꯗꯅ꯫ ꯃꯊꯪꯗꯗꯤ ꯑꯩ ꯌꯥꯎꯖꯔꯔꯣꯏ, ꯅꯈꯣꯏ ꯆꯠꯀꯦꯁꯨ ꯆꯠꯂꯨꯔꯣ꯫ ꯊꯋꯥꯏ ꯃꯥꯡꯕꯁꯨ ꯌꯥꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤꯅꯦ꯫ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯕ ꯊꯕꯛ ꯑꯣꯏꯔꯕꯗꯤ ꯑꯩ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯀꯩꯝ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯅꯪ ꯈꯛ ꯑꯣꯏꯔꯝꯃꯣꯏꯅꯦ꯫ ꯃꯤꯑꯣꯏꯕ ꯀꯅꯥꯕꯨ ꯊꯋꯥꯏ ꯃꯥꯡꯅꯤꯡꯒꯦꯅꯦ? ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃꯕꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯣꯡꯌꯥꯏꯗꯨ ꯃꯄꯥꯒꯤ ꯂꯩꯐꯝꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯄꯥ ꯀꯧꯗꯨꯅ ꯆꯪꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯗꯨ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯃꯈꯣꯡ ꯌꯦꯡꯅꯅꯕ ꯃꯥꯏꯕꯤ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯄꯥꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯍꯥꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯩꯅ ꯍꯧꯈꯤꯕ ꯋꯥꯔꯤꯗꯨ ꯍꯪꯂꯨꯔꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯁꯥꯎꯔꯛꯀꯗ꯭ꯔꯥ? ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯁꯣꯛꯅꯔꯣꯏ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯒꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯏ꯫ ꯃꯍꯥꯛ ꯋꯥꯍꯪ ꯑꯁꯤ ꯃꯄꯥꯗ ꯌꯥꯝꯅ ꯍꯪꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯄꯣꯊꯥꯕ ꯑꯗꯨꯗꯤ ꯊꯨꯒꯥꯏꯅꯤꯡꯗꯦ꯫ ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯂꯩꯔꯤꯉꯩ ꯋꯥꯈꯜꯗ ꯄꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯄꯥꯔꯤ, ꯅꯪꯅ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗ ꯑꯗꯨꯛ ꯌꯥꯝ ꯎꯁꯤꯠꯇꯕꯀꯣ? ꯅꯪꯕꯨ ꯑꯩꯅ ꯗꯟꯗꯤ ꯄꯤꯗꯅ ꯂꯦꯝꯅꯗꯤ ꯇꯣꯛꯑꯣꯏꯀꯣ? ꯃꯔꯝ ꯆꯥꯕ ꯊꯕꯛꯀꯤ ꯑꯣꯏꯔꯝꯂꯕꯗꯤ ꯉꯥꯛꯄꯤꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧꯒꯤ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯂꯛꯇꯕꯒꯤ ꯅꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯒꯅꯤ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯔꯤꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯤꯡꯊꯧꯒꯤ ꯃꯈꯣꯜꯅꯤ ꯈꯪꯂꯕꯗ ꯃꯈꯣꯏ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯄꯥꯔꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯨꯅ ꯂꯩꯖꯔꯤ ꯏꯅꯤꯡꯊꯧ꯫ ꯅꯈꯣꯏ ꯄꯥꯔꯤꯒꯤ ꯃꯌꯨꯝ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯄꯥꯔꯤꯒ ꯌꯥꯅꯕ ꯃꯈꯣꯏ ꯑꯃ ꯑꯅꯤ ꯈꯛꯇꯅꯤ꯫ ꯑꯃꯅ ꯈꯨꯝꯂꯛꯏ, ꯑꯩ ꯈꯪꯖꯩ ꯅꯤꯡꯊꯧ꯫ ꯅꯈꯣꯏ 10ꯃꯨꯛ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯎꯕ ꯃꯐꯝꯗꯒꯤ ꯐꯥꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯆꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯌꯥꯡꯕ ꯁꯒꯣꯜꯁꯤꯡ ꯈꯟꯗꯨꯅ ꯄꯥꯔꯤꯕꯨ ꯐꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯂꯦꯞꯄ ꯂꯩꯇꯅ ꯊꯧꯔꯛꯄꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯂꯩꯕ ꯈꯨꯜ ꯑꯣꯏꯕꯅ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯉꯥꯟꯊꯣꯏꯒ ꯈꯪꯅꯕ ꯅꯨꯄꯥꯗꯨ ꯉꯥꯟꯊꯣꯏꯒꯤ ꯃꯌꯨꯝꯗ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯥꯄꯥ ꯀꯧꯏ꯫ ꯊꯥꯄꯥꯗꯨ ꯉꯥꯟꯊꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯁꯛ ꯍꯥꯟꯅ ꯈꯪꯏ, ꯑꯗꯨꯕꯨ ꯍꯣꯡ ꯆꯦꯟꯗꯨꯅ ꯂꯧꯅ ꯂꯩꯅꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄ ꯑꯗꯨꯗꯗꯤ ꯉꯥꯟꯊꯣꯏꯒꯤ ꯃꯄꯥꯗꯨ ꯈꯔꯗꯤ ꯉꯛꯂꯝꯃꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯄꯥꯅ, ꯀꯩꯗꯧꯔꯦ? ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯪ ꯂꯥꯛꯂꯤꯕꯗꯤ?
Thapana nupa aduna hairiba adu thoina pukning changna taselude imunglomde yengduna. Nganthoi Thapagi thawai usitaba matau aduda mapa aduna. Ibungo Thapa, aina hangise nang tadra male. Aikhoina nang kanano masak khanga abasu yum hek janglaklaga asumna tawbasidi khitang phajaba wani. Kaino hal nachanupi se maral mathum leiba aiga khangnaba sida nakhoi yamna pendra baba. Nakhoina siliba thawrangla natraga mahak masana tawba thabakla nahangida. Nganthoigi mapadu se sawgalae. Kaino ibungo nangna haise. Aikhoina sinbra ichanupina tawribra habidi karino. Asi hairaga Thapagi manakta changsalae. Khon khara kankhalakpa aduda imungdagi nganthoigi mamadu thoglai. Juri mayada mahaki mapuroiba amasung Thapaga onsinaduna leirambadu urai. Thapana nachanupiduna maram oiraga lekai wathok ohelaba natro. Karigumba mahakna chumlamlabadi nupado aina lemna tharoi. Mahakna lalamlagana mafam asidagi aina mahakpu puduna chakhini. Kaino ichanapi puraga chakani haibadi. Wasi haina nupa aduna Thapada ille. Nganthoigi mamana chensilakduna mapuroibabu khamnabu honei. Kaino makhoi babungna tawbiribasibo angang asi ka chapek mane. Nahan thokiba thodok aduna sauduna lakpa soidana oirangani ye. Makhol tapna amukso hairae. Angang asina makhoigi mi mayam amamu khomduna puraklabadi makhoi babungbu hingki gadro. Thapada amuk onsilakduna nganthoigi mamana hairae. Bungo Thapa nangdi ayu angan basida kai thabak lege yumda thajadana changlai sibo. Ima ai maga chapchaba wari mangangna gaiduna lakpani. Nupaduna lanbra natraga nganthoina lanbra haibado khangba pame. Asi hairaga imungda prap chanke. Mapanda makhoina sanariba wari ado manungdagi nganthoina tarame. Kaino mana yumsida hekta changlai sibo. Nahan thokiba thokdok adudagi thongal phawba lana chatpa ngamdre. Ngasina amu kari thokdok thoktoino ai haiba ngamdre. Thapana imungda changkhre khangbadagi wakhal nungaitaba saduna nganthoi phamungda famduna leikre. Yumdu yamna pikpana ka amada nganthoina phamlambadu ubada Thapana changsilae. Nganthoi nahan thokiba thokdok adugi maramda asengmado hayo. Nangna chumlamle aina nupadu hatkani. Nangna lalamle nang hatkani. Nganthoidu mikup aduda akibasu phawrae kapsinaduna hairae. Nahangido aidi yumdagi mapan sungtok thokpa nati. Aibu phagani haiduna aikhoi lamjauda mahakna aibu ngaiduna leibani. Aduda mayamna mahakpu phukiba khaktani. Nupa adudi kaiming kawe. Pari kawbani awang lekaidagini. Ma ngasidi loirabani. Aigi oiba iranda mana khuthinjalakpa haibase makhut kaklo haibaga chap manarabani. Mahak chinchat tawduna yumdagi thoraklaga soroklomda chatki. Nganthoi amasung mahaki mamana kaurabasu hanna khumlaktre. Mahak awang lekaida laktuna pari kauba kana lei haiduna hangduna lae. Parigi mayum khangbadagi mahak changlai. Mapanda chanu ayuk ngana hogatuna sumang thelong wai teirambani. Nupa ama phingna changlakpadu ubada teiramba wai adu leptuna ngaihak yenglaga lei. Ibema si parigi yumniko. Mane kana Parisu mikapti thoklabani. Mapanda mi amana mahaki ming pankibadu taba aduda kanano haina yengbu thoklae. Nupa ama sumang aduda ichaw chawna leplambadu ure. Nupadu mahakna hana amukta ukhidriba mini. Ai pari sombu kana. Thapa changsilaktuna somla pari haise. Wa haina pari da kinna thille. Pari do sem sahodabana maina kindu oktuna tu thakre. Nangla apaw saduna migi nupi phanaba honarame haise. Mabungna tukiba aduda chanuda chensilae. Chanuna Thapada ibung amukta ngaibiko. Aigi dadana kaya kaiba tawramlage madu hana amukta haibiyo. Nabungse ngasidi thawai lalage haiduna ai laklibani. Asumna chanubu makhut aduna kanna inthoki. Mahakna onsilakpa matamdadi paridu hogatuna leirami.
ꯂꯝꯕꯥ ꯃꯁꯤꯡꯅ ꯑꯃꯈꯛꯇ ꯑꯣꯏꯔꯕꯗꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡꯗ ꯄꯥꯔꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯃꯤ ꯂꯩꯇꯦ꯫ ꯅꯍꯥꯟ ꯃꯉꯣꯟꯗ ꯐꯨꯔꯛꯈꯤꯕ ꯑꯗꯨꯗ ꯐꯪꯈꯤꯕ ꯆꯩꯅꯥ ꯑꯗꯨ ꯀꯣꯛꯂꯁꯅꯨ ꯍꯥꯏꯗꯨꯅ ꯊꯞꯄꯥꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯆꯅꯨꯅ ꯈꯥꯝꯂꯕꯁꯨ ꯃꯍꯥꯛ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯁꯨ ꯈꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯍꯧꯅ ꯍꯧꯅ ꯀꯧꯔꯛꯏ꯫ ꯆꯅꯨ, ꯄꯥꯔꯤ, ꯀꯅꯥ ꯀꯅꯥꯅꯣ ꯈꯠꯅꯔꯤꯕꯗꯨꯕꯣ? ꯏꯃꯥꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯎꯅꯦꯍꯦ꯫ ꯆꯅꯨꯗꯣ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯤ ꯆꯪꯂꯛꯄ ꯎꯕꯗꯒꯤ ꯃꯈꯥꯗ ꯊꯨꯅ ꯀꯨꯝꯊꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯉꯥꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯕꯨꯡꯒ ꯃꯄꯥꯟꯗ ꯈꯠꯅꯔꯤꯕ ꯃꯤꯁꯦ ꯀꯅꯥꯅꯣ? ꯏꯃꯥ, ꯀꯅꯥꯁꯨ ꯈꯠꯅꯗꯤꯌꯦ꯫ ꯏꯃꯥꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯄꯨꯊꯣꯛꯑꯣ꯫ ꯃꯍꯥꯛꯅ ꯈꯠꯅꯔꯤ ꯍꯥꯏꯕꯁꯦ ꯏꯃꯥ ꯈꯪꯉꯤ ꯍꯥꯏꯕꯅꯦ꯫ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯁꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯃꯤ ꯈꯠꯅꯕ ꯑꯗꯨ ꯎꯈ꯭ꯔꯕꯗꯤ ꯉꯥꯎ ꯆꯠꯈꯤꯕ ꯌꯥꯏ ꯈꯟꯗꯨꯅ ꯆꯅꯨꯅ ꯃꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯀꯞꯄꯤ꯫ ꯏꯃꯥ, ꯅꯪ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯉꯥꯎꯔꯦ, ꯁꯦꯡꯅ ꯉꯥꯎꯔꯦ꯫ ꯃꯍꯥꯛ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯏꯃꯥꯒꯤ ꯑꯅꯥꯕꯁꯦ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯦ꯫ ꯃꯥ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯜꯂꯒꯨꯝꯁꯦ꯫ ꯃꯄꯥꯟꯗ ꯍꯨꯏꯁꯨ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯊꯞꯄꯥꯒꯤ ꯃꯄꯥꯗꯨ ꯃꯆꯥꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯈꯣꯡꯕꯨꯔꯣꯏ ꯈꯔꯒ ꯊꯤꯔꯛꯄꯅꯤ꯫ ꯑꯍꯥꯟꯕꯗ ꯉꯥꯟꯊꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯝꯂꯕꯅꯤ ꯁꯣꯝꯗ ꯆꯠꯈꯤ ꯍꯥꯏꯕꯗꯒꯤ ꯄꯥꯔꯤꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯄꯥꯔꯤꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯊꯞꯄꯥꯗꯨ ꯐꯨꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯊꯞꯄꯥꯅ ꯁꯣꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯄꯥꯈꯠꯇꯨꯅ ꯃꯆꯥꯕꯨ ꯄꯨꯔꯒ ꯌꯥꯝꯅ ꯊꯨꯅ ꯍꯟꯈꯤ꯫ ꯑꯇꯩ ꯑꯗꯨꯅ ꯄꯥꯔꯤꯕꯨ ꯐꯨꯅꯅꯕ ꯍꯣꯠꯅꯩ꯫ ꯉꯁꯤꯗꯤ ꯄꯥꯔꯤꯒꯤ ꯑꯁꯥꯎꯕ ꯈꯝ ꯊꯦꯡꯂꯦ꯫ ꯃꯤ 5-6 ꯑꯗꯨꯒ ꯂꯝꯕꯥ ꯄꯥꯔꯕꯁꯨ ꯂꯥꯏꯅ ꯂꯥꯛꯆꯔꯝꯗꯦ꯫ ꯃꯃꯥꯏꯗꯨ ꯑꯁꯣꯛꯄ ꯐꯔꯛꯄꯒꯤ ꯍꯝꯕ꯭ꯔꯨꯗꯨꯁꯨ ꯀꯥꯏꯗꯨꯅ ꯏ ꯌꯥꯝꯅ ꯊꯣꯛꯂꯦ꯫ ꯃꯄꯥꯟꯗ ꯃꯤ ꯃꯌꯥꯝ ꯈꯠꯅꯕꯒꯤ ꯃꯈꯣꯜꯗꯨ ꯃꯅꯨꯡꯗꯒꯤ ꯆꯅꯨꯅꯁꯨ ꯇꯥꯔꯝꯃꯤ꯫ ꯏꯃꯥ, ꯅꯪ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ, ꯂꯦꯡꯒꯅꯨ꯫ ꯑꯩ ꯃꯄꯥꯟꯗ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ꯫ ꯆꯅꯨꯗꯨ ꯃꯃꯥꯕꯨ ꯐꯃꯨꯡꯗ ꯊꯅꯝꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯊꯣꯛꯂꯛꯇꯅꯕ ꯃꯄꯥꯟꯂꯣꯝꯗꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯃꯕꯨꯡꯒ ꯃꯈꯣꯏ ꯃꯌꯥꯝꯒ ꯈꯠꯅꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯣꯡꯌꯥꯏꯅ ꯊꯥꯔꯛꯈꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯌꯧꯔꯛꯏ꯫ ꯄꯥꯔꯤ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯄꯥꯔꯤꯗꯤ ꯈꯥꯝꯕ ꯌꯥꯗꯕ ꯃꯈꯩ ꯃꯈꯥ ꯇꯥꯅ ꯈꯠꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯩ ꯂꯥꯟꯗꯦ, ꯑꯩꯕꯨ ꯊꯥꯗꯣꯛ꯫ ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩ ꯐꯥꯔꯤꯁꯦ? ꯂꯥꯟꯃꯤ ꯑꯕꯨꯊꯤꯅ, ꯄꯥꯔꯤ, ꯅꯪ ꯂꯥꯟꯕ ꯂꯥꯟꯗꯕ ꯑꯩꯈꯣꯏ ꯈꯪꯗꯦ꯫ ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯑꯎꯕ ꯃꯐꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ꯫ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ? ꯄꯥꯔꯤ ꯃꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯩꯕꯨ ꯅꯤꯡꯊꯧꯅ ꯐꯥꯔꯨꯁꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕ? ꯀꯔꯤ ꯃꯔꯝꯒꯤ? ꯃꯔꯝꯗꯨꯗꯤ ꯑꯥꯗ ꯌꯧꯔꯒ ꯈꯪꯒꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯑꯃꯗꯤ ꯈꯠꯅꯔꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯒ ꯅꯝꯁꯤꯟꯈꯤ꯫ ꯆꯅꯨ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯑꯩꯒꯤ ꯗꯗꯥꯕꯨ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯄꯨꯔꯤꯕꯅꯣ? ꯃꯍꯥꯛ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤꯕꯅꯦ꯫ ꯃꯍꯥꯛꯄꯨ ꯊꯅꯝꯃꯣ꯫ ꯑꯕꯨꯊꯤꯅ, ꯌꯥꯜꯂꯛꯀꯅꯨꯅꯦ ꯅꯪꯕꯣ, ꯅꯁꯛ ꯏꯐ ꯐꯖꯔꯗꯅ꯫ ꯅꯪ ꯂꯧꯕ ꯑꯩ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯅꯨꯕꯨ ꯁꯒꯣꯜꯗ ꯇꯣꯡꯂꯤꯕ ꯑꯕꯨꯊꯤꯅ ꯏꯟꯊꯨꯗꯨꯅ ꯊꯅꯝꯃꯤ꯫